ꯇꯥꯔꯕꯣ ꯍꯧꯖꯤꯛ ꯇꯥꯔꯕ ꯍꯧꯖꯤꯛ ꯇꯥꯔꯕꯣ ꯅꯖꯥꯕ ꯀꯩꯁꯦ ꯕꯣꯕꯤ ꯅꯖꯥ ꯀꯥꯟꯃꯠꯇ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯦꯜꯂꯣ ꯑꯗꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯧꯔꯝꯗꯅ ꯊꯣꯛꯏꯁꯤ ꯀꯩꯝ ꯇꯥꯔꯦ ꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯋꯥꯆꯞꯇꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯣꯟꯂꯥꯏꯟ ꯈꯛꯇꯅꯦ ꯃꯣꯏ ꯑꯥꯗ ꯗꯣꯂꯔ ꯍꯥꯟꯕ ꯌꯥꯗꯕꯅꯤ ꯅꯦꯠꯇ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯋꯥꯆꯞꯇ ꯃꯥ ꯂꯥꯏꯟꯗ ꯂꯩꯕꯗꯨꯅ ꯇꯧꯔꯤꯅꯤ ꯑꯩꯅ ꯄꯨꯡ 3 ꯃꯈꯥꯏꯗꯩ ꯊꯥꯔꯛꯀꯦ ꯇꯧꯕ ꯊꯥꯔꯔꯣꯏꯒꯩꯅ ꯇꯧꯔꯝꯃꯤꯅꯦꯕ ꯑꯩ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯅꯤꯅ ꯄꯨꯡ ꯑꯃ ꯇꯧꯔꯤꯁꯤ ꯊꯥꯔꯝꯒꯦꯗꯤ ꯑꯩꯅ ꯇꯟꯗꯅ ꯑꯗꯨꯝ ꯊꯥꯔꯛꯑꯕ ꯀꯩꯀꯩ ꯑꯩ ꯀꯥꯎꯊꯣꯛꯀꯦꯅ ꯂꯥꯏꯟ ꯅꯝꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩ ꯂꯥꯏꯔꯤꯛ ꯅꯝꯗꯕ ꯑꯣꯏꯔꯝꯒꯅꯦꯕ ꯁꯔꯃꯥ ꯅꯨꯡꯁꯥꯕ ꯀꯣꯟ ꯂꯣꯏꯕꯒ ꯂꯩꯕꯤꯌꯨꯀꯣ ꯑꯇꯩ ꯆꯪꯉꯛꯇꯕ ꯅꯣꯏ ꯑꯇ ꯆꯪꯕꯤꯔꯛꯏꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯞꯄꯣꯔꯠ ꯇꯧꯅꯔ ꯂꯣꯏꯔꯦ ꯍꯣꯏ ꯑꯩ 1K ꯑꯣꯏꯔꯒꯅꯦ ꯑꯃꯨꯛ ꯃꯥꯏꯅꯁ ꯇꯧꯈꯔꯦꯅꯦ ꯅꯪꯕꯨ ꯃꯥꯏꯅꯁ 5 ꯐꯥꯎ ꯇꯧꯈꯔꯦꯅꯦ ꯂꯩꯒꯦꯁꯦ ꯅꯨꯡꯁꯥꯕ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯔꯛꯎꯅꯦ ꯑꯩꯕꯨ 998 ꯑꯃꯨꯛ ꯂꯩꯈ꯭ꯔꯦ 1K ꯂꯩꯔꯝꯃꯒ ꯍꯣꯏꯁꯨ ꯄꯥꯏ ꯅꯦꯠ ꯆꯞꯄ꯭ꯔꯅꯦ ꯑꯩꯉꯣꯟꯗꯤ ꯅꯦꯠꯁꯦ ꯂꯩꯔꯛꯇꯦꯍꯦ ꯅꯦꯠꯁꯦ ꯂꯩꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯁꯔꯃ ꯍꯦꯜꯂꯛꯀꯅꯤ ꯏꯆꯦ ꯑꯗꯨ ꯑꯔꯣꯏꯁꯨ ꯏꯀꯥꯏꯖꯩꯅ 1Kꯒꯤ ꯚꯤꯗꯤꯑꯣꯒ ꯁꯦꯝꯕ ꯑꯣꯏꯈ꯭ꯔꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯇꯥꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯤꯕꯣ ꯁꯤꯗꯩꯁꯤꯗ ꯑꯣ ꯃꯥꯅꯣ ꯑꯣ ꯃꯥꯅꯣ ꯑꯩꯒꯤ ꯅꯦꯠꯁꯦ ꯂꯩꯕ꯭ꯔꯅꯦ ꯅꯥꯎꯆꯥꯕ ꯑꯩꯉꯣꯟꯗꯤ ꯂꯩꯗꯦꯅꯦ ꯗꯣꯂꯔ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯇꯥꯗꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯉꯁꯥꯏꯗꯩ ꯋꯥꯆꯞꯇꯅꯦ ꯐꯣꯟ ꯂꯥꯏꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯇꯥꯗ꯭ꯔꯤꯅꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯗꯨꯕꯩ ꯀꯠꯇꯒ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯗꯣꯂꯔ ꯍꯥꯜꯂꯒ ꯐꯣꯟ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯅꯕ ꯌꯥꯗꯦꯕ ꯇꯤꯁ ꯕꯣꯏ ꯂꯂꯤꯟ ꯍꯦꯜꯂꯣ ꯊꯦꯡꯀ꯭ꯌꯨ ꯇꯤꯁ ꯕꯣꯏ ꯂꯂꯤꯟ ꯃꯦꯔꯤ ꯂꯥꯏꯐ ꯄꯔꯥꯅꯦ ꯀꯦ ꯂꯤꯌꯦ ꯅꯣꯡꯆꯥꯕ ꯀꯣꯟꯁ ꯂꯩꯇꯦꯗ ꯑꯗꯨꯅꯁꯨ ꯑꯩ ꯅꯦꯠꯁꯦ ꯌꯥꯕꯅꯦꯕ ꯉꯁꯤꯗꯤ ꯅꯦꯠ ꯂꯣꯏꯗ꯭ꯔꯕꯅꯦꯕ ꯁꯔꯃ ꯁꯤꯁꯇꯔ ꯁꯔꯃ ꯁꯤꯁꯇꯔ ꯖꯣꯏꯟ शर्मा सिस्टर प्लीज वो लड़के को ज्वाइन करो कहिए ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯤꯕꯣ ꯁꯤꯗꯩꯁꯤꯗ शर्मा सिस्टर कल ही मोनेटाइज हुआ है अब ज्वाइन करो कहे शर्मा नंग मोनेटाइज तौबा यारबने कल ही मोनेटाइज हुआ है या नंग मोनेटाइज तौबा यारबाबा इस जरूर ओके नौसाबा काय जखले नौसाबा ऑन लो इसे आई लगी और ड्यूटी रो ना मुझे शर्मा सिस्टर शर्मा ना मोनेटाइज हो गया वो स्टिकर का था ले मीना हंगी जे खुम देने या जिंदन मोनेटाइज हो जारदी पार्टी तौथबा यारे शर्मा ना
रिटर्न कर दो। सर रिटर्न करो नहीं तो भूल जाएगा। शर्मा तुझ ज्वेलरी को रिटर्न करो। शर्मा ना होने 6:36 था ना तो रिटर्न प्लीज। हाँ हाँ ललित वो रिटर्न करेगा आपको ज़रूर। लाइक तुम जो लम्बो लाइक सर हेलो ललित भाई है गए चे साना चे सा दुकान नों पूरा कोई चे कन्ना नों चूरी बो मयाम लाइक तो रमो अया शर्मा से आइना हायरा खुबी देने मोनेटाइज तो बोया भागगा नाइना इतना रमो तो कोनिदा अदुने 1K तौजबो लगा मु नाइना इतो लेगरेने शर्मा से लो यादे अदुगा नंग मोनेटाइज तौरे हाइदुदि नुपासिदा नरमो जाइदान आई जब अप डाउन चतना लेरे वो ते उसा तल्ले हिनी शर्मा लाइक तो रमो नोसाबा लाइक तो सलो 1K जाऊ करे है ना अनसब्सक्राइब तो होने का या होगा ही थैंक यू स्टिकर का था ही नहीं हंडक तुम बपिए दे आई कहीं गिरो हम दे अनुक मंत्री लाइक दान बॉबी रे बालोनी बालो दंचा नो तुम्ही बालोनी दंचा नो आई लाइफ तो जापी बगी तमा थैंक यू दंचा नो आईบอกก็โมวันเกียร์ตาอะไรมีเมื่อกี้มาตอนนี้สมัยตัววิบโรนกมาซาวเด็กก็รีโนซาวนี้เนี่ยไอ้กี่เนี่ยไอ้เนี่ยกันง่างอีเสียนงจุยแบบกว่า nung chu bodro noi taram moe na kan ngang ini chau de kai chau doi no ai chau ai te ô ra nó ngai đi bo no kan na ta ri tu si na ne ta rồi na ne ta rồi ne lao na ngang ini bai je আমার নেতা শুরু হয়ে গেছে আমার থাক এখানে 6টা ও সালেমা ব্রস তারপর ময়না রমিস অহুম লওয়ানকে এওয়া হানথারা কোয়ানকে ওই পিন ও এ আই যে মারি দাও সুরে ওয়ানকে রা ওই যে রয়ে হানথারাই মানে ওয়ানকে ne ka tara pitun ta na dai sibo aduni ke da bo khang de ne mi da mai na so ga yaw ra ma ne da ja no Cara kalau fupi bang dewa. Nanti tuh kan uang cudro ah.
Chứ sao idea ni yung wala di pisa law eh. Salamat ano ko man help to biro po bida. At saan ako help to biro niya? Sabi pa na kanin so iba samlaw to begini. Do mo ila mazay ba channel list to ba mi gini ya? Nung khara chupa hawlan le o ai sigari pajjana haidare. Ai hayeng dai ti thari tharakani da ngasi ti thara roi gen khanjaram bane ba khangabra. Alo daily thara bane thara do ji chikji ai na thari ba. Masala mang gift ka laiti na mai so yung gani. Hoy niya ano kuma ai ko la I thagat ke hoy na cha no. Na ta no jang mi la mi ju ne na nau jam pharawi. Chiu sa nang su chờ ro. Hoy lu sak kan na sari oi ma koi wa ta no ne. Sigara kan na hidari ba tawi sia. Masala man sa ba ta thak labo. Thalai ba o धीरे धीरे से मेरे दिल को चुरा सकते Ayan kasi Picasso tsaka tinungay din eh. Karma si sana biar wan maloy ribo. Naka ichi usa kamay tawge. Ako ni mama na ka sa ka wiwi niya. Baby? Na kaya da luiga. Ay ada. Kaya. Tipuda. Lucky puda. Kaya lawa sa luiga. Hijana pia. Tingnan nga piyo school. Kusyan data ba nila maming ibatang sila Ha? Maming ibatang sila ay di ka dam lay pijaroy diba? Ay amara tipuda to ni. Wala kipuda na tayo ba? Kayo hija tayo ba mula kipuda? Adundi na ilang. Ngani layo tayo ba kipuda? Kayo nga ilayo tayo ba? Hijana pida na ilang. Hija na pingani ka layo ba? Bye bye chao 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 pala yung kwa. Hoy. Hija na pila kipuda tayo. Momo lay bilaw kwa. Kaya. Sana nung saba may tari ato may muta na balay kuramini. Nung sabang iti usay ita takte. Sana nasikat harap ko haule. Sana loy pa lay ka ba di? Loy ba? Ini. Kada jito mi kay pian da bo sana mai di jayam thai. Ai sangang nei na jam pa mi. Sangom takte di. Ni mga nila ite komento bilo lumaga jeng na pamisi la iri kana jang lagi nya. Ay sabog ko sa ay na tao badi mo loy ha nagimut ka di khang de. May wai jeng yang nga ta de di kariwari no khang de. अरे बोलो दीदी कहाँ से हो मैं आसाम से हूँ बोलो आप कहाँ से हो ममिता वाई हाई लाइक थैंक यू जे ममिता ने इंबाव की रो अनु को बनाई लाए थैंक यू तुझा अनु ना वो सपोर्ट ऑफ यू पुनिंग थोगत यू सलाम थैंक यू नों साबा ya mo siye che mo mita ngasi han lagi live phang number se am harawi kai ngai lai da bua ka ngai kai kai ja lai no na kya kha kya yu batao Ay ano gulo. ano mo mita no ngai ni bo che mo mita ki video sing ke no ngai be wa ni loi na Momo lai. mo lai le mo hawi Salamat mo ka monita ka injang cha ka sa ni mo ni ai
ꯄꯨꯔꯥ ꯑꯩꯗꯤꯅꯦ ꯆꯤꯆꯦ ꯃꯣꯅꯤꯇꯥꯒꯤ ꯋꯥꯉꯥꯡꯗꯣ ꯃꯅꯤꯄꯨꯔ ꯃꯤꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯤꯕꯀꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦꯅꯦ ꯗꯥꯏꯔꯦꯛ काहेगी चीज़ ममिता अरे बोला मैं भी असम से हूँ ओ कैसे हो अरे बोला फुल सपोर्ट कीजिए जो नया ज्वाइन नहीं किया हो तो ज्वाइन कर दीजिए अनुकुमार उषा का इंजांग खाओगे ममिता हाय अनुकुमार 3:30 다 오는 더위랑 내미지 정정한테 왜 그렇다 장아 이제 수잠 바라오리 따와이 우사 하와이 총바짜이 짜만하네네 제 몸이다 거의 인장가 이후라리노 아이 좀 모서리가 제네가 통이니가지 अरे मोनिता दीदी सपोर्ट करो मोनिता दीदी अरे बोला को सपोर्ट करो साथ साथ रिटर्न भी ले लो उसने रोज अरे बोलो ज्वाइन डन कर रिटर्न कर देना अरे बोला उषा दीदी ने बोला कि आपको सपोर्ट कर दिया है आप भी इसको रिटर्न कर देना ओके ngapain tuh silang si bunyi hai bye em Rosa ok Salai mà nó pokora thong ai bunu da nó pokora thong sai khala mi mi ne ta nó pokora thong sai khala mi ne jo anu ko bobina hakam chan ba se taw da ai tuning mana loire koi ma da cha no kai no hong de bo ai han ne tum mi ngai pe de pang tum da tum ni tum ma nei sa de ka me bo có biếtเลยđó rồi ra lùi đấy 설마 가이자 그래 Toby mana mau pilih dia lau mana mau pilih hai bên in mini lau Toby mana mana nó pinawa cho lấy khó chân nó tàu chứ ai mà người ta có làm phản liền cái hàng đấy là ra nữa nè hả ê tôi xem cái đấy tao chứ băng tao sẽ thằng này class tài có gì अरे बुरा दीदी ब्लू दे दो हाँ जरूर दे देगा ब्लू आपको मुझे अनु प्रेंग यामना नुंगाइखरे Tama sa oy pung kya bathado na jang pung thare pung mga patang thani ngasi takal video ama dawa do ni last time phangi che bombi kana gino kara video da no sama sa wa nu sa ba tao nói là mà nó hai bình rồi đi nào ai ghi do very good congratulations ano kung mana ko na dami machin chido ito ma anem boro samtan mai y cái đó đi không đấy à itu kan ni mau sih yang Lawan nak kai thong gai thong mana dukan ate sana mami ngi bata mami sticker tha de to ai hoi ma chin no phawa ngam da ba thong ring bagi anu
ꯌꯣꯜꯆꯥꯅꯨꯒ ꯀꯀꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯖꯥ ꯍꯧꯕꯗꯩ ꯖꯥ ꯀꯥꯈꯠꯇꯕ ꯉꯝꯗꯦ ꯅꯨꯅꯨ ꯍꯥꯏꯕꯗ ꯏꯜꯂꯨ ꯈꯪꯉꯕ ꯍꯥꯏꯕꯗ ꯏꯜꯂꯨ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯇꯧꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯇꯧꯔꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯤꯔꯛꯄꯅꯤ ꯁꯤꯗꯣ 7 이ꯕ ꯇꯝꯃꯣꯗꯣꯏꯅꯤ ꯁꯕꯦꯟ 이ꯕ ꯇꯝꯗꯦ ꯔꯕꯔꯅꯤ rubber ꯇꯦꯕꯜ ꯂꯩꯇ꯭ꯔ ꯌꯦꯡꯉꯨꯒ ꯃꯥ ꯔꯕꯔ ꯇꯦꯗꯤ ꯁꯕꯦꯟ 이ꯕ ꯇꯝꯗ꯭ꯔꯣꯕ ꯍꯩꯅꯔꯣꯏ S H E V E V E N N 7 7 S E V M ꯁꯤꯅ ꯃꯃꯥ ꯍꯥꯏꯔ ꯍꯥꯏꯔꯣ 80 ꯇꯥꯛꯄꯤꯕ ꯍꯥ 80 ꯀꯩꯅꯣ ꯍꯩꯇꯤ ꯇꯥꯛꯄꯤꯔꯕ 7 ꯏꯔꯣ ꯁꯤꯗ 80 ꯑꯩ ꯇꯥꯛꯄꯤꯒꯦ 7 ꯍꯥꯟꯅ ꯏꯔꯣ sida hana 8 iyo ꯃꯃꯤꯇꯥ ꯋꯥꯏ RM ꯕꯣꯔꯥ mama sida hana 8 iyongni 7 hꯥꯟꯅ iba ꯏꯔꯣꯀꯣ sida RM hana ꯕꯣꯔꯥ 8 ꯁꯕꯗ iyo 7 ꯃꯃꯤꯇꯥ sida hana ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯁꯥꯟꯅꯅꯨ ꯇꯋꯥꯏ ꯍꯣꯏ ꯃꯤꯡꯒ ꯊꯥꯕ hana ꯉꯝꯗꯕꯅꯤ 8 RM ꯕꯣꯔꯥ iyo ꯎꯁꯥꯗꯤ ꯀꯣꯃꯦꯟꯇꯦ sida iyo ꯑꯗꯨꯅꯤ ꯃꯣꯃꯤꯇꯥ ꯄꯤꯅꯤꯡ ꯈꯔ ꯇꯧꯒꯦ ꯔꯕꯔꯗꯤ ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯃꯦꯗ na thanda mami uda ꯃꯃꯤ ꯎꯍꯧꯗ꯭ꯔꯦ udon ꯃꯃꯤ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯒ RM ꯕꯣꯔꯥ ꯄ꯭ꯂꯤꯁ ꯔꯤꯇꯔꯟ 7 7 S E Gimana hari? B E N Seven Ano kung mamumitahan na video tanggal trabo tanggal ba ning mamumitahan ni Ay. mamumita wa no saba no ngai mo E tanggal ni ano Bukan E G H B E Mama sudah sampai apa? Mama sudah sampai apa? Mama belum sudah. ide do gai me ade N N O P S Mama seven han itu ya. Seven 18, 19, 20, 21, 22, 23, 24, 25, 26, 28, 29, 30, 31, 32, 33. E N do haji kan ni notification do na lakta mane ai gisu to wi khalo gi like kala gi lakta Suana iba katiba. nane iba ka to se ga sai ta video nane il tu mai ta wa da ma do an ko ta 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 Ay saya dan haye Mon ay naiba to ah. Ay naiba. Mon tune ay naiba. do haye do bra Ikiba. Ano na siya sa mukha tapi kelas nursery ni cicang ala tete tammi mi nursery ni mang ngi tuition chaning da chala roi chatre ba sabo ka mai mut khare wifi tatle tawang saba nungai bo chumna e chumna hayre very good very good
치치 이거 해봐. ꯍꯩꯔꯦ 진짜나 이나. ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯀ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯁ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯈꯔꯅꯤ ꯊꯥꯒꯠꯂꯨꯗꯕ ꯑꯗꯨꯒ ꯚ꯭ꯌꯨꯒ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯣ ꯕꯦꯔꯤ ꯒꯨꯗ ꯑꯕꯦꯝꯃ ꯇꯥꯛꯄꯒꯕꯨꯗꯤ ꯃꯥ ꯐꯥꯏꯌꯦꯕ ꯈꯪꯕ꯭ꯔꯗꯨꯅꯦ ꯆꯤꯆꯦ ꯃꯨꯃꯤꯇꯥ ꯇꯥꯛꯄꯒ ꯐꯥꯏꯌꯦꯕ ꯃꯥ ꯍꯥꯏꯕꯨꯅꯦ ꯑꯃꯃꯨꯛꯅꯤ ꯆꯪꯉꯤꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯇꯨꯏꯁꯟ ꯆꯠꯂꯨ ꯈꯣꯠꯂꯨ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯇꯥꯛꯄꯒꯕꯨꯗꯤ ꯐꯥꯖꯩꯗ ꯃꯥ ꯑꯩ ꯏꯆꯥꯗ ꯊꯥꯒꯠꯄꯩꯕꯨꯗꯤ ꯋꯥ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ Hi ma'am. ꯑꯩ ꯃꯌꯥꯝ ꯉꯥꯛꯇ ꯑꯁ ꯑꯩꯒꯤ ꯋꯥꯁꯇ ꯀꯛꯄꯗꯔꯣ ꯑꯩ ꯃꯥ Mama ꯆꯦ ꯃꯨꯛꯇꯥꯅ ꯆꯍꯤ ꯍꯦꯜꯂꯕꯅꯦ sisireba. ꯂꯩꯕꯤꯒꯦ ꯕꯕꯜꯁꯦ ꯂꯩꯕꯤꯒꯦ ꯕ꯭ꯂꯨ ꯃꯆꯨ ꯆꯠꯄꯗ Baba serebu. Aida ꯑꯣꯀꯦ itude. ꯅꯨꯡꯁꯥꯕ Mama baba se bi bazada leba. ꯂꯩ ꯂꯩ ꯏꯔꯣ ꯑꯩ ꯏꯁꯅꯤ ꯏꯔꯣ ꯃꯆꯤꯟꯅ ꯍꯥꯏꯔꯒ I I G H T H A ꯆꯍꯤ E ꯑꯅꯤ ꯁꯨꯔꯦ ꯑꯣ I G H T ꯊꯃꯥꯏ ꯆ ꯅꯣꯡ ꯆꯨꯔꯕ ꯄꯦꯎ ꯂꯩꯗꯣ I ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯁꯤ Lady. ꯅꯣꯡ ꯆꯨꯕꯒꯤ ꯖꯥꯏꯟꯠ ꯐꯣꯟꯗꯣ ꯇꯧꯍꯩꯗꯦ ꯇꯃꯥꯏ ꯍꯥꯏ ꯁꯔꯃ ꯃꯆꯨꯗꯦ ꯑꯣ Non jubo ꯏꯁꯇꯤꯀꯔ hotel ꯊꯥꯕꯩꯗꯤ ꯃꯥꯛꯁ non ꯇꯧꯑꯣꯗꯅ joda hotel no naidanu. ꯍꯣꯏ ꯐꯔꯦ ꯐꯔꯦ No handi dun na hayeda. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯤ ꯋꯥꯈꯜꯁꯤꯡꯁꯦ ꯎꯕꯗ ꯍꯦꯜꯂꯣ ꯆꯦ ꯎꯃꯤꯇꯥ ꯃꯆꯤꯅ ꯍꯥꯏꯔꯛꯏꯔ ꯏꯎꯕ ꯅꯨꯅꯨ Haya haya isigiya. Na usi thoya daba. ꯀꯨꯝꯕ ꯀꯥꯏꯒ ꯇꯧꯄꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯪ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯥꯏꯅ ꯇꯧꯕꯤꯗꯣ I G H T T I H ꯀꯔꯤꯝ E ꯈꯟꯒꯅꯤ ꯋꯥꯔꯤ H ꯁꯤ T ꯉꯥꯛꯇꯅꯤ I J K N N O P P Q ꯆꯦꯟꯗꯣ R ꯍꯋꯥꯏꯅꯤ S ꯆꯦ T ꯑꯣꯏꯕꯤꯒꯤ ꯍꯧꯖꯤꯛ ꯍꯋꯥꯏ ꯅꯠꯇꯅ ꯍꯤꯟꯖꯥꯡ H ꯂꯩꯇꯦꯕꯣ ꯑꯗꯨꯅꯦ ꯁꯚꯦꯟꯁꯨ ꯏꯌꯨꯅꯦ ꯁꯚꯦꯟꯁꯨ ꯏꯌꯨꯅꯦ ꯑꯗꯨꯅꯦ ꯁꯔꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯅꯦ ꯄꯨꯡ ꯃꯉꯥ ꯑꯃꯇꯪ ꯏꯕ ꯂꯩꯕꯤꯌꯨꯀꯣ ꯅꯣꯏ ꯍꯩꯔꯦ ꯅꯨꯡꯁꯤꯕꯅ ꯍꯩꯔꯦ ꯑꯩꯗꯤꯕ ꯍꯩꯔꯦ ꯑꯩ ꯏꯕ ꯍꯩꯌꯦ ꯏꯁꯨ ꯅꯨꯄꯤ ꯌꯥꯝ ꯃꯔꯝ ꯃꯣꯛꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯅꯦ ꯄꯥꯏ ꯕꯣꯕꯣ ꯃꯆꯥ ꯑꯃꯈꯛꯅꯤꯗ ꯆꯟꯗꯅ ꯂꯩꯀꯥꯏꯒꯤ ꯌꯥꯝꯃꯨ ꯄꯤꯖ ꯌꯥꯕꯗꯨꯌꯥ ꯅꯍꯥꯟꯃꯨꯛ ꯄꯤꯖꯔꯛꯄꯗꯣ ꯅꯠꯇꯦ ꯅꯪꯒ ꯎꯁꯨ ꯎꯅꯗ꯭ꯔꯤ ꯃꯃꯥ ꯀꯣꯟꯅ ꯀꯣꯜꯂ ꯄꯨꯕꯤꯒꯦ ꯀꯅꯥꯅꯣ ꯑꯩ ꯏꯆꯥ ꯅꯨꯄꯤꯅ ꯆꯥꯅꯨ ꯇꯧꯊꯣꯛ ꯃꯆꯤꯟ ꯃꯥꯅꯦ ꯑꯩ ꯆꯌꯥꯅꯅꯦ ꯍꯥꯏꯗꯤꯅꯦ ꯃꯊꯛꯇ ꯖꯤꯔꯣ ꯃꯈꯥꯗ ꯖꯤꯔꯣ ꯇꯧꯔꯒ ꯏꯔꯝ ꯌꯥꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ ꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯌꯣꯗꯣ ꯇꯥꯛꯄꯤꯔꯤꯕ ꯑꯗꯣ ꯍꯩꯌꯦꯅ ꯍꯔꯥꯎꯔꯦ ꯃꯥꯏꯁꯦ ꯏꯁꯤꯡ ꯆꯣꯠꯂꯦ ꯃꯈꯨꯠꯇꯗꯤ ꯑꯣ ꯏꯁꯤꯡ ꯆꯣꯠꯂꯛꯏꯔꯅꯦ ꯑꯁꯥꯏ ꯆꯣꯠꯇꯕꯅꯤ ꯅꯣꯡ ꯆꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯃꯥꯟꯅꯖꯕ ꯕꯦꯒꯁꯦ ꯐꯠꯇꯕ ꯄꯨꯛ ꯐꯠꯇꯕ ꯃꯤ ꯃꯆꯥ ꯃꯤ ꯃꯥꯟꯗ꯭ꯔꯥ ꯃꯥꯟꯗꯦꯗ ꯀꯩꯒꯤ ꯃꯥꯟꯗꯣꯏꯅꯣ ꯅꯪꯁꯨ ꯑꯩꯒꯨꯝꯕꯖꯥꯠꯅꯤ ꯊꯃꯣꯏꯗꯤ ꯀꯩꯁꯨꯝ ꯂꯩꯒꯟꯗꯕ ꯁꯥꯎꯗꯤ ꯁꯥꯎꯒꯟꯕꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯤꯗꯨꯅ ꯃꯤ ꯐꯠꯇꯕ ꯇꯧꯑꯣꯏ ꯁꯔꯃꯟꯖꯕ ꯆꯦꯃꯨꯝꯇ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯗꯤ ꯆꯦ ꯑꯩ ꯍꯩꯔꯦ 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 ꯑꯩ ꯃꯥꯜꯂꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯔꯃ ꯑꯩꯒ ꯀꯥꯅꯦꯛ ꯑꯩ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯅꯕꯁꯦ ꯃꯃꯥ ꯇꯧꯔꯛꯀꯦꯁꯦ ꯀꯩꯅꯣ ꯃꯃꯥ ꯑꯩ ꯂꯧꯊꯣꯛ ꯕꯥꯔꯗꯦ ꯑꯦꯁ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯏꯔꯣꯁꯦ ꯃꯥꯅꯤ ꯑꯩꯁꯨ ꯆꯤꯟ ꯊꯤꯕꯁꯦ ꯍꯩꯅꯗꯦ ꯇꯜꯂꯤ ꯑꯩꯁꯨ ꯖꯣꯕꯥꯟ ꯉꯥꯛꯄ ꯉꯝꯗꯕꯁꯦ ꯑꯩ ꯇꯜꯂꯤ ꯌꯥꯝ ꯆꯥꯎꯃꯟꯈ꯭ꯔꯦ ꯁꯅꯥ ꯃꯊꯛꯂꯣꯝꯗ ꯃꯈꯥ ꯃꯊꯛꯁꯨ ꯆꯞ ꯃꯥꯟꯅꯍꯟꯗꯣꯏꯅꯤ ꯌꯦꯡꯒꯦ ꯃꯃꯥ ꯇꯧꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯃꯃꯥ ꯈꯛꯇꯪ ꯄꯥꯏꯒꯦ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯏꯔꯦꯗꯅ ꯁꯦ ꯑꯩꯠ
嗯哎你差不多好不啦？谢谢。對對對，係嘅，對，唔該啦，係嘅，我先係啦，用，哎，妈妈是什麼特路吧？係嘛？可能 LV 睇到我已經是什麼做落緊特路呢？啲，我都變你嗰度唔得不呀？我愛進的。點解認你噃？哎，我先係用，媽，有冇呢？是什麼特的？啊？出嚟嘅啦咁喎，마네 고이세 handwriting exam फजाजनिंग खंगाबा मा इबा इदि मा हायरानि मा इबा हिदि कैगिनो हायना दो जारे हादा इतोइरो समाज जे मोमिता ऑलनी शर्माना बेगोन मा लोरे आइना फोटो थाराव जेंगेना ऐसे देने हो जेंगांगे संगम लोरो मामा संगम के बोर्नविटा के साथ खाएगा हाँ sina hagari ga mujhe ga bidai da ba jana ke sangom lo luge itu ba sangom lo udre pung manga ka ba juga ah थारके करी आमारे हजिजु थाक करे हजिजु थाकी धरे हजिजु थाकी धरे आबा करी हजि थानी ना आये थानी ना ngasigi jam je ngarang ni emba jam mi ne ngarang ni emba ki jam mi ne Thôi, iramu. Tengah tang mai lain đây hả? Lain đây là lô châu. Tùy nói hay này. Mà tang lain này Hadi thắc là rau rồi bà tôi sẽ. Mình tham một ta có sang ngồi tôi là bây giờ đi. Aduh ni aku nanti belum kita nungal kan pun belum nungal kan udah ni. Có hoa mà nấu thế nào? Aku ni jamal dia ni ha. Hay đâu? Mana apa ngam di bawah. Thắc hoa của đi ngầm của đi em ạ. Hay đó có hoa không thật sự. Leman madu pamu juga. Kan lo juga. Ôi. Cái nó juga. Thân này đây buồn bị ta đi bác có được sâu được. Oh. Yang Ay, amang bumbita tadi. masih ada lo juga. Bumbita. Amang bumbita tadi. Pige. कुछ चिकिन मांगे मासातगी खनबा पार्टी मासादगी मामल शर्मा नंग सीदा कइदरिनो ओइमा कइबा दानने ममिंग गदि नइरे हे masagi ta khana party kai ne mumita masagi ta hai dan masagi ta khana party kanano na sana ra pa male YouTube che test tawni na mi dam lai re oi bu ba pare pawa ma man doi lo na ba
Ủa còn này Mami, mai có quán thì ra mẹ bà. Mami, Bawa tu, kemana tu kita? À. Kita ini tak tahu tu. À. Aduh ni ni. Ờ. Ini. Kau bawa dia pergi ke ni ni. Aku nak jawab dulu dia ba. Pergi ni ba. Mà số máy nó giảm tí là đi đúng liêng mà tôi hay không có. Dulu gini kan pergi ke ni. À, phải là đây. Aduh ni ni. Có quán mà mình ra,นี่ได้3 ngã tao rồi à. Một ta aduni mami hꯧꯖꯤꯛꯀꯥꯟꯁꯦ ꯌꯦꯛ ꯂꯥꯎꯕꯤꯅꯤ ꯑꯗꯨꯅꯤ ꯌꯨꯇꯨꯕ ꯄꯥꯏꯅꯔꯁꯨ ꯇꯦꯁ ꯇꯧꯅꯕ ꯃꯌꯥꯝ ꯆꯪꯉꯛꯏꯅꯦ ꯁꯜꯃꯥ ꯀꯩꯒ ꯍꯟꯗꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯃꯤꯁꯤꯡꯁꯤꯅ ꯆꯦꯛ ꯇꯧꯕꯒꯁꯨ ꯆꯪꯖꯔꯛꯏꯌꯦ ꯃꯤ ꯈꯟꯅꯍꯟꯗꯩ ꯇꯧꯕꯁꯨ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯏꯆꯦ ꯑꯣꯃꯤꯇꯥ ꯌꯨꯇꯨꯕꯁꯤꯗꯅꯦ ꯑꯩ ꯇꯧꯅꯔꯤꯁꯦ ꯑꯉꯥꯡ ꯑꯄꯣꯛꯄ ꯃꯤ ꯌꯥꯝ ꯂꯩ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠꯅꯤ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯅꯣꯏꯗ ꯑꯩ ꯃꯤꯔꯥꯏꯕ ꯇꯧꯔꯣꯏ ꯆꯠꯂꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯀꯥꯏ ꯀꯃꯥꯏꯅ ꯆꯠꯂꯣ ꯈꯪꯗꯦ ꯃꯤꯡꯁꯤꯒ ꯑꯩ ꯁꯜꯃꯥ ꯅꯪ ꯈꯪꯕ ꯃꯤ ꯃꯥꯜꯂꯤ ꯃꯤ ꯆꯪꯉꯛꯏꯁꯦ ꯅꯪ ꯊꯤꯒꯠꯂꯨ ꯀꯤꯗ꯭ꯔꯤꯕ ꯗꯨꯀꯥꯟꯁꯦ ꯇꯧꯔꯣ ꯃꯆꯤꯟꯅ ꯍꯥꯏꯔꯛꯌꯨ ꯃꯆꯤꯟꯅ ꯍꯥꯏꯔꯛꯌꯨ ꯍꯩꯔꯦ ꯍꯩꯔꯦ ꯑꯗꯨ ꯍꯩꯇꯦꯗꯣ ꯖꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯥꯏꯗꯤ ꯑꯃ ꯍꯥꯡꯉꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒꯩ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯥꯏꯗꯤ ꯑꯃ ꯂꯥꯛꯑꯒ ꯑꯥꯏꯗꯤ ꯍꯥꯡꯕꯒ ꯁꯠ ꯍꯥꯡꯕ ꯌꯥꯕ ꯃꯥꯜꯂꯦ ꯑꯉꯛꯄꯅꯤ ꯅꯣꯏ ꯏꯊꯣꯛꯑꯣ ꯍꯥꯏꯕ ꯃꯥꯅꯣ ꯑꯃꯇ ꯑꯩ ꯊꯋꯥꯏ ꯆꯥꯛꯈꯤꯒꯦꯗꯤ Anh mà mẹ ở đây à? ꯑꯣ ꯐꯖꯩ ꯅꯪꯒꯤ ꯕꯦꯒꯁꯤꯅ ꯑꯃꯨꯛ ꯁꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯅꯦ ꯁꯥꯏꯗꯇ ꯄꯨꯕꯩꯔꯣ ꯐꯖꯩꯅꯦ ꯃꯆꯤꯟ ꯃꯈꯨꯠ ꯃꯁꯥ ꯍꯩꯒꯟꯒ꯭ꯔꯖꯥꯠꯅꯤꯅꯦ Tantana doino. ꯅꯦꯅꯦ ꯌꯥꯝ ꯈꯪꯅ ꯂꯣꯜꯂꯤꯅꯤꯗ ꯍꯥꯟꯅ Ôi! ꯇꯕꯥꯏ ꯅꯆꯦꯗꯤ ꯅꯠꯇꯦꯍꯦ ꯑꯩꯁꯨ ꯑꯥꯏꯗꯤ ꯑꯃꯈꯛꯇꯪꯅ ꯍꯦꯟꯅ ꯄꯥꯏꯕꯒ ꯍꯩꯇꯦꯕꯣ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯊꯝꯃꯦ ꯆꯦ ꯑꯃꯤꯇꯥꯗꯤ ꯁꯤꯝꯄꯜ ꯃꯤꯅꯤ ꯁꯨꯝꯕ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦꯗ ꯑꯩꯁꯨ ꯕꯦꯕꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯕꯣꯕꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯗꯥꯏꯅꯣ ꯉꯁꯥꯏ ꯃꯃꯤꯡꯗꯨꯕꯣ ꯑꯣ ꯃꯁꯥꯇꯒꯤ ꯈꯟꯕ ꯄꯥꯔꯇꯤ ꯑꯌꯦ ꯁꯤꯕꯨ ꯉꯛꯇ꯭ꯔꯤꯕꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯄꯨꯔꯛꯍꯧꯒꯦꯅꯦ Đúng đấy. Đúng ba? Like you. 이렇게 가면 배설라고 Đúng đấy. ꯐꯔꯦ 이거 Dạ. 시부 기드리바바 설마 동안 나한테기 ꯊꯣꯛꯂꯛꯄ ꯃꯤ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯉꯥꯡ ꯃꯤꯡ ꯍꯥꯏꯕꯅꯤ ꯑꯣ ꯑꯉꯥꯡꯒꯤ ꯃꯤꯡꯁꯦ ꯍꯔꯁꯤꯇꯥ ꯀꯧꯏ ꯑꯁꯦꯡꯕ ꯃꯤꯡ ꯌꯨꯝꯗ ꯑꯗꯨꯝ ꯏꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯏꯗ No. ꯑꯣ ꯅꯨꯅꯨ ꯍꯥꯏꯅ ꯀꯧꯏ ꯅꯨꯅꯨ ꯍꯥꯏꯅ ꯌꯨꯝꯗ Nói đứa tay đi nó nè mày nó cha là ta đi. 이거 그이 짜이노 누누 누누는 그이 짜이노 항해 아가 하나 엄마 본비타 짜이바 상검로서 나이래 안되니 마빵도서 마피자 오다야 돼 리코 Janjido. 나 잡아 시고 미시가 왕나 바달래 있잖아 애가 이제 또 너는 언제 나루누나 까이노네 난 언제 미루누 까이노 뭐 알아오노
ꯆꯈꯤꯅ ꯂꯣꯏꯔꯕ ꯂꯩꯌꯨ ꯂꯣꯏꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏꯗꯅ ꯑꯩꯈꯣꯏ ꯃꯋꯥ ꯂꯧꯕꯤꯗꯦ ꯐꯖꯅ ꯃꯨꯊꯠ ꯏꯒꯦ ꯂꯣꯏ ꯃꯤꯁꯤꯕ ꯑꯩꯈꯣꯏ ꯕꯥꯅꯤ ꯃꯤꯁ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯍꯧ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯁ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯍꯦꯟꯗꯒꯤ ꯇꯧꯔꯤꯅꯤ ꯁꯔꯃꯥ ꯈꯪꯉꯕ ꯂꯍꯧ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯔꯃꯥ ꯏꯆꯦ ꯁꯔꯃꯥ ꯑꯩꯁꯦ ꯐꯦꯛ ꯖꯦꯟꯖꯧ ꯑꯦꯀꯥꯎꯟ ꯍꯥꯏꯕ ꯌꯥꯝꯃꯤ ꯖꯦꯟꯖꯧ ꯍꯥꯏꯗꯤ ꯑꯣ ꯑꯩꯇꯣ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯎꯏꯌꯨ ꯕ꯭ꯂꯣꯛ ꯇꯧꯗꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯁꯇꯦꯇꯁ ꯎꯏꯌꯦꯕ ꯑꯩ ꯐꯖꯕ ꯌꯦꯡꯉꯨ ꯐꯖꯔꯦ ꯏꯗꯤ ꯅꯣꯏꯉꯣꯟꯗ ꯆꯤꯡꯅꯩꯗ ꯅꯪ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯗꯤ ꯏꯃꯥ ꯏꯁꯤꯡ ꯊꯛꯀꯦ ꯁꯤ ꯊꯛꯑꯣ ꯍꯥ ꯉꯁꯥꯏꯗꯩ ꯍꯥꯏꯕꯅꯦ ꯏꯆꯜ ꯑꯩꯅꯤꯅꯦ ꯗꯥ ꯒꯨꯜꯗꯤꯞ ꯑꯣꯏꯗꯣꯏꯔꯥ ꯗꯥ ꯒꯨꯜꯗꯤꯞ ꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯁꯅꯥꯖꯝꯕꯝ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅ ꯑꯩ ꯈꯠꯅꯕ ꯍꯧꯒꯦ ꯑꯩꯅ ꯃꯥꯒꯤ ꯄꯦꯟꯁꯤꯜ ꯂꯧꯒꯦ ꯍꯥꯏꯔꯦ ꯍꯥꯏꯌꯨ ꯅꯨꯅꯨ ꯅꯪ ꯄꯦꯟꯁꯤꯜ ꯂꯧꯒꯦ ꯍꯥꯏꯔꯦ ꯅꯦꯅꯦꯅ ꯄꯤꯔꯁꯤꯔꯣ ꯀꯩꯒꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔ ꯑꯩ ꯄꯤꯔꯣꯏ ꯍꯥꯏꯌꯦ ꯃꯥ ꯏꯗꯣꯏꯅꯦ ꯍꯥꯏꯌꯦ ꯁꯔꯃ ꯅꯪ ꯍꯥꯟꯅ ꯂꯥꯛꯑꯣ ꯁꯤꯗꯩꯁꯤꯗ ꯅꯪ ꯍꯥꯏꯕ ꯇꯥꯗꯦ ꯅꯦꯅꯦ ꯏꯀꯥꯏꯖꯩ ꯏꯀꯥꯏꯅꯨ ꯍꯥꯏꯌꯨ ꯐꯖꯅ ꯏꯀꯥꯏꯕ ꯌꯥꯗꯦ ꯅꯦꯅꯦꯁꯦ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯅꯦꯅꯦ ꯁꯔꯃꯥꯁꯦ ꯕꯥꯃꯣꯟꯁꯦ ꯅꯪꯒꯤ ꯄꯦꯟꯁꯤꯜ ꯂꯧꯒꯦ ꯍꯥꯏꯌꯦ ꯀꯥꯏ ꯁꯅꯥꯖꯝꯕ ꯗꯥ ꯒꯨꯜꯗꯤꯞ ꯑꯩꯅ ꯍꯥꯏꯔꯤꯔꯥ ꯗꯥ ꯒꯨꯜꯗꯤꯞ ꯑꯣꯏꯔꯝꯒꯗ꯭ꯔ ꯃꯥꯜꯂꯦꯅ ꯁꯅꯥꯖꯝꯕꯒꯤ ꯀꯃꯦꯟ ꯄꯥꯔꯛꯎ ꯀꯌꯥꯝꯅ ꯄꯥꯔꯦ ꯀꯩꯅꯣꯒꯤ ꯂꯛꯈꯤꯄꯨꯔꯒꯤ ꯂꯛꯈꯤꯄꯨꯔ ꯍꯥꯏꯗꯤ ꯂꯛꯈꯤꯄꯨꯔ ꯍꯥꯏꯅꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯃꯃꯥꯒ ꯍꯦꯛ ꯆꯠꯄꯗꯣ ꯅꯪ ꯄꯣꯠ ꯂꯩꯕ ꯑꯣ ꯉꯁꯤꯗꯤ ꯃꯤꯒ ꯐꯥꯎꯗꯣꯔꯛꯇꯦ ꯁꯔꯃ ꯑꯃ ꯑꯩ ꯀꯩꯒꯤꯅꯣ ꯏꯆꯦꯟ ꯊꯥꯔꯤꯁꯦ ꯑꯩꯗꯤꯔꯣ ꯐꯖꯅ ꯐꯤꯖꯤꯟ ꯌꯦꯡꯗꯅ ꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯉꯝꯃꯅꯤ ꯀꯥꯏꯅ ꯉꯝꯃꯅꯤ ꯎꯅꯨꯁꯦ ꯑꯗꯨꯅꯦ 10 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯂꯩꯕꯤꯌꯨꯀꯣ ꯗꯥ ꯒꯨꯜꯗꯤꯞ ꯅꯪꯁꯤꯁꯨ ꯑꯋꯣꯛꯄ ꯑꯦꯀꯥꯎꯟ ꯑꯃꯗꯤ ꯍꯥꯡꯗꯦꯕꯣ ꯊꯦꯡꯀ꯭ꯌꯨ ꯉꯥꯛꯇꯪ ꯇꯧꯔꯤꯁꯦ ꯑꯩ ꯂꯥꯏꯔꯤꯛꯇ ꯆꯪꯉꯛꯄꯒꯤ ꯉꯁꯥꯏꯅ ꯆꯪꯉꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯏꯆꯜ ꯉꯁꯥꯏ ꯅꯪꯒꯤ FB ꯂꯣꯏꯕꯒ ꯑꯩꯒꯤ ꯊꯥꯔꯛꯎ ꯁꯔꯃꯥꯒ ꯑꯩꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯛꯏꯗꯨꯒ ꯁꯤꯗ ꯊꯣꯛꯏꯕ ꯃꯃꯤꯕ ꯎꯒꯦ ꯐꯪꯂꯨꯗꯕꯗꯣ ꯑꯣ ꯍꯩꯔꯦ ꯅꯠꯇꯦꯅꯦ ꯑꯩ ꯁ꯭ꯀꯨꯜꯗ ꯆꯪꯈ꯭ꯔꯗꯤꯅꯦ ꯈꯪꯉꯕ ꯕꯤꯖꯤ ꯑꯣꯏꯌꯦꯕ ꯈꯪꯉꯕ ꯒꯥꯔꯖꯤꯌꯟ ꯃꯌꯥꯝꯁꯤꯡꯗꯨꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯐꯣꯟꯗ ꯉꯥꯡ ꯂꯩꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯐꯣꯟꯗ ꯉꯥꯡ ꯂꯩꯔꯒ ꯎꯁꯤꯠꯂꯣꯏꯗꯅ ꯑꯗꯨꯒꯤꯅꯤꯗ ꯐꯖꯕ ꯅꯣꯡꯁꯥꯕ ꯗꯥ ꯒꯨꯜꯗꯤꯞ ꯗꯥ ꯒꯨꯜꯗꯤꯞ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯥꯔꯛꯑꯣ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯞꯄꯨ ꯊꯥꯛꯏꯔꯦ ꯏꯁ ꯂꯣꯏꯗꯣꯔꯦ ꯃꯃꯥ ꯋꯥꯏ ꯁꯤꯜꯂꯨꯔꯒꯦꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯏꯊꯣꯛ ꯃꯔꯝ ꯃꯣꯛꯏꯅꯤ ꯃꯥꯅꯁꯤ ꯄꯟꯖꯕ꯭ꯂꯣꯝ ꯃꯤꯡꯁꯤꯗꯤ ꯗꯥ ꯒꯨꯜꯗꯤꯞ ꯁꯦꯠꯂꯤꯌꯦ ꯇꯦꯟ ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯁꯔꯃꯥ ꯅꯪꯅ ꯃꯤꯅꯤꯠ ꯀꯌꯥ ꯆꯠꯂꯦ ꯌꯦꯡꯉꯨ ꯏꯔꯣ ꯃꯃꯥ ꯋꯥꯏ ꯁꯤꯜꯂꯨꯒꯦꯕ ꯉꯥꯏꯊꯣꯛ ꯉꯥꯏꯊꯣꯛ ꯍꯥꯏꯅ ꯑꯃꯨꯛ ꯃꯁꯛꯇꯒꯤ ꯈꯟꯕ ꯄꯥꯔꯇꯤ ꯑꯩꯕꯨ ꯂꯥꯏꯛ ꯇꯧꯔꯝꯁꯤꯔꯥ ꯇꯧꯔꯝꯁꯤꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯑꯩ ꯄꯤꯖꯤꯟꯁꯦ ꯄꯤꯊꯣꯛꯇꯁꯤ ꯑꯣ ꯄꯦꯟꯖꯤꯜꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯅꯦ ꯁꯔꯃ ꯂꯧꯔꯣꯁꯦ ꯄꯤꯊꯣꯔꯛꯑꯦꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯂꯧꯔꯣꯁꯦ ꯃꯤ ꯄꯦꯟꯁꯤꯜ ꯄꯤꯔꯦ ꯂꯧꯔꯣꯁꯦ ꯅꯦꯅꯦ ꯁꯔꯃ ꯅꯨꯡꯁꯥꯕ ꯋꯥꯠꯁꯇꯟ ꯀꯌꯥꯝ ꯐꯔꯕ ꯋꯥꯠꯂꯤꯒꯦ ꯏꯊꯣꯛꯑꯣ ꯁꯥꯟꯅ ꯂꯧꯔꯣ ꯄ꯭ꯂꯤꯁ ꯁꯝ ꯅꯥꯒꯂꯦ ꯐꯥꯏ ꯑꯣ ꯄ꯭ꯂꯤꯖ ꯂꯧꯔꯣꯏ ꯅꯦ ꯁꯔꯃꯥꯁꯦ ꯂꯧꯔꯣꯏ ꯄꯤꯀꯥꯆꯨ ꯂꯥꯛꯑꯦ ꯈꯔ ꯑꯣꯛꯆꯔꯦ ꯑꯩ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯉꯁꯥꯏ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯛꯏꯅꯦ ꯅꯪ ꯉꯁꯥꯏꯗ ꯀꯥꯏ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯕ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂ ꯊꯝꯃꯨꯔꯕ ꯅꯣꯏ ꯊꯥ ꯑꯃ ꯐꯥꯕꯗ ꯉꯥꯏ ꯏꯆꯦ ꯁꯔꯃꯥꯏꯒꯤꯗꯤ ꯏꯔꯣ ꯃꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯅꯥ ꯏꯔꯣꯅꯦ ꯊꯦꯡꯉꯦꯅꯦ ꯃꯥ ꯂꯥꯏꯗꯨꯛ ꯊꯥꯔꯨꯗꯣꯏꯅꯤꯅꯦ
새로새. 남자 그냥 없어졌어. 쌈이 아직 이노니 세만한다 사랑 태어나는 날은 모두 누가 이피까지 하는 모두 그래나 누가 이기 그래 억자리 얘는 모두 억타 하이 그래. 억자리 이점 떠오르더니 나나나나나 맞아 masa kita kan ba nasa tagi kan no subscribe me lai ma hange ka oi color se manga do mi kya no color lai doi se 아니에요. nai ni ne koni ni mai sa do 아니 비디오 진짜. 51 พาได้บอบบี้51พาแล้วป่ะเนี่ย52พาเลยไม่เดี๋ยวใช้ไก่เดี๋ยวจิกเราเนี่ยมันก็ต้องวิ่งใจจ้าตัวเลยเซฟประวิโรก็แล้วพี่โร 예요. แล้วเลยพักอีตัวนี้ประวิโรนี่ไงตรงนั้นมันสิมากี่ชั่วโมงนี่ไงที่เนี่ยทว่ายังใจสิกี่กระดาษสิกันเนี่ยมาไล่ที่ตุ้มไปอ่ะปะสิกระดาษสิกันเนี่ยมาอินทวายใจสิखरा ऑक्साइड चल पुंग क्या दल एलबी पुंग मा दल चलनी दा मिनिट तरे तंगा रे मिता बुबे चला गया होय चिचे आता त लापिया मे थैंक यू मतलब चुबरा सपोर्ट तो मिना से चिचे ai ने आंगा अमने 푸노. तो करी गिलौ थोय बकरी गिलौ थोय बंकम लोय छुते तोय नि दो आई नि जब नुसी बना ngai ko le moi la ke दुकान दे सपोर्ट लई दी आई सुजादे. मा जा गए शर्मा सपोर्ट लाई दे ngau bun मिता बाय पुंग पेन ले सेवन लाइक एंड थैंक यू दा गोडे चंगा का दा लाइक काय कसा ले सेवन लाइक एंड थैंक यू फिर मिला वरन दाइजे चंग से या हरा हुई ना नाउ 시시다 땡기자 먹는. जब मन इन दे मदे थुदे का तो गाप से दे नसा इसे शर्मा साफ तो हल्लगा वीडियो यंग बिद्रदी काना दे अदम आईडी ऑर्गेनिक सोबा पामी जोन सब पुंपेन पेले सब मी पुंपेन पेले इसल आई नी दा गोडी मी सिसु लाई मा लई माय अकाउंट समझ सिस्टर नी दा गोडी आई तितला मयो छे. शर्मा है खवाली जोइन तो था से संगद्र ना कसान mai tai hai che कसान mai tai nusi bo lang ai ma sang da bani sang bi tam ni ga si ni ga tan du sang la sang bi he jang rao hi ho पिठो का जी निने शर्मा पिठो का जी ते निने शर्मा नंग कलर से लौजा रोसे कलर से लौ आई ना पिठो रे से निने आने को जेन ता ai lại पारी कोई कोई बाला जी गायो निने शर्मा को कोई कोई mà con nhà anh mà này mà ai chúng mày là không đâm gì ra chứ đa gol đấy cái phun pen pele cái pele li mà đa gol đi sao cho mình ít thua ba mama sao na cũng mang ai hệ lệ nè chị là tên gì nè mama chị tay được gì chị đâu đây chị cái gì nè chị tôi tay được mấy ông phải nó mà chị đâu cái mấy ông bạn nó cái hai cái này cái mà chị nó khăng đi nè laki poda ado ni ne kasama de sama kanyang chage no sabo sapta bo missing comment khakta ni lak toy do video full watch to like pira ma lo ne dukan da lai yang atang lai da lai bai che bem la kanyang chara ke anja hawai ni che kasar aslan ni dada gi gi morok tara sabado oi ma 또 푸게 마세요. 또 푸게 마세요. 아, 더 원래 대시 이로. 너 아이로 산게 좀 이로. 이로. 이비로. 하와이 자 이. 이로. 이거 꼬 라이크 올라라 살로지. 아니 좀 라이트 올라라 살로지. 차나요. 차나요. 마사기 takkan line like dan thank you. Chay lâu rồi thì đây là ông thưa từ bạn là dáng gì đâu 갔다 봐. Kanano Patricia? Nani? Ay pate. O nga wala ba niya ay pate. MRD of channel like dan thank you MRD. Good afternoon. Ano channel good evening YouTube. Sagar chare ne. Nusibana hai ne don ni sarmana. De Hawaii how bani. Hawaii ta zanan da ko ni ro reng jang lai ta da. Jamang lan man yo ma. Iro
ꯑꯩ ꯄꯥꯟ ꯏꯔꯣꯟꯕ ꯄꯥꯟ ꯏꯔꯣꯟꯕꯗ ꯍꯥꯎꯅꯤ ꯉꯁꯥꯏꯗ ꯈꯔ ꯄꯥꯔꯇꯤ ꯑꯕꯦꯝꯃ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯃꯥꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯅ ꯐꯠꯇꯦ ꯑꯩ ꯂꯧꯒꯦ ꯕꯕꯜꯁꯦ ꯂꯧꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯕꯔꯥꯒꯁꯦ ꯂꯧꯕꯤꯗꯧꯕ ꯅꯤꯅꯦ ꯑꯩ ꯀꯧꯔꯦꯗꯣ ꯁꯔꯃ ꯏꯔꯣꯕ ꯏꯊꯣꯏꯕꯤ ꯃꯃꯥꯗꯨ ꯊꯥꯔꯨꯗꯣꯏ ꯃꯤꯁꯦ ꯂꯣꯏꯔꯒ ꯅꯤꯅꯦ ꯀꯧꯒꯦ ꯍꯥꯏꯁꯦ ꯈꯨꯝꯕ ꯇꯥꯔꯣꯏ ꯅꯪ ꯈꯨꯝꯃꯛꯑꯣꯏ ꯁꯤꯗꯩꯁꯤꯗ ꯃꯦꯁꯦꯖ ꯆꯠꯅꯤꯔꯛꯇꯣꯏꯗꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗ 42 ꯅ꯭ꯌꯨꯁ ꯁꯥꯔꯆ ꯐꯪꯕꯁꯦ ꯃꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯤꯡ ꯉꯥꯛꯇꯅꯤ ꯑꯇꯩꯗꯤ ꯊꯥꯖꯗꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯦ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯁꯥꯕꯥꯏꯅ ꯇꯥꯛꯄꯤꯗꯦ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯗꯨꯀꯥꯟꯗ ꯂꯩ ꯍꯥꯏꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤ ꯌꯥꯏ ꯄꯄ ꯕꯤꯊꯣ ꯂꯥꯛꯑꯒ ꯑꯆꯥꯄꯣꯠ ꯆꯥꯗꯕꯅꯤꯅꯦ ꯁꯔꯃ ꯂꯥꯛꯑꯒ ꯑꯆꯥꯄꯣꯠ ꯆꯥꯗꯣꯏ ꯄꯄ ꯕꯤꯊꯣ ꯃꯆꯤꯟꯅ ꯍꯥꯏꯌꯨ ꯃꯣꯏ ꯑꯇꯣꯏ The S Masaba 100% right. Masaya khana party chal bye. Ko em ni ta ngai ra so. E I dugai di zero. Machin na hai da basani sauning se. Ai zumai ni bro. Jangan kanu. Sabihan mo iro. Sabihan mila thokra ba na? Nang nangon da nati hisan hai mo araw lai ram ni. How? Sabihan jana iro. Mapa mali. Sabihan iro sabihan. Ado ko na ito iba lo na sabihan mo iro. Mapay macani mapa malim. Nang papa malim sa to. Ay hasan dito. Hasan luko na sa duha na iro. Ay hasan ba? Na usita ba? Mana usita ba kaya nga yung niya. Sama ni sa mapa malim masay te kana party deli thana angang lai ta ko di am hi hai bani angang. Iti tere roi pio. Nang di tere mi mobile ta apai video song thok na batage taw gadabani. Yes, do na horen call daro. MRD buje chana I'll give you 2 ID just wait. Okay, MRD please give me. Na jam phata bamini. How much 1K is increasing? How many times decreasing is I can't believe. Kasama tay on. Mama yan jimbado ide. Sabihin si Iro ni. Iro. Sabihin si Iro. Mama. Ha? Sabihin si kara day chay yang to sabihin si Iro. Mama. Kali Iro ni. Sisi bayo da. Lalo chalo. Ala pare line di mata to si do idar ka pare. Iro. Masa kita khana pata ebe mama ni phatri do. Nana halin. Kaka khana hain. Tamate on masa kita khana party isal ai left chalabani. Chalo ai chu pung manga tarabani pung ama helabani na loisalage. Bye mayam bye to buramo. MRD we'll meet tomorrow, okay? For today onwards I am going to finish now. Huh? Say bye to. Koi kale te ma ola ngai na. Bye kasama te kai sakare. MRD official. Bye. Hai de. Iro nu ai sauning ngak to le. Tabada good day sounds bye. I didn't. Lahar party kari maron lonsan lon bas buko ko ngawi edi. Japanese maroni. Japanese mayoni. Ngayon dahil sa mitero mo tanay niya. Ano siya to siya? Tuibi ya. Sabihin do iro. Sabihin do iro ka. 18, 19, 20. Sabihin do iro ba? Matule. Sisi ideanya. Ayah. Ada motor ma. Mako ngay na mato ngay siya siya. Ada motor amanya. Naping ada O jam pala na pari horen lo susi sin na ba?
Literals 11 like done thank you iro abai thoi binang มันไปนะดูเนี่ย akashun tawra itho ado ana iro mamme dum tharo doi mi มันชูนูเนี่ย lai joi taw doi mi ne ถ้าจะรู้เนี่ย thajarum ne ka kitana nanda pakram 12 like done thank you NES saben ismin iro ana naga prok pa ngai mi mai prok pa ngai mi mai si saben doi ro 1890 good evening 13 like done thank you da godi cha ka tani like marai bi se machin hayo machin na ไม่ machin ใช่เด็กไอ้น่ะ o pha nu si dari pha papa ma sa lage ai ana na wa ma lau ra ke pha le lau ra na na ma เราจะ o pha na na lau ra อ่ะ o nan ka na ka le doi ba doi ji nan ka na ka le doi ba บอกว่าจะไหนตัวนี้ไงบอกว่าจะไหนตัวนี้ la ni bu ka le doi ba อืม o pha la lau ra ni ai o le se chal ba ai gi ming pan ga no pare pare lo sa la si ko เนี่ยนะ